ꯃꯌꯥꯝ ꯑꯩꯁꯨ ꯋꯥꯈꯜꯂꯣꯟ ꯑꯝꯇꯪ ꯐꯣꯡꯗꯣꯛꯆꯒꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯃꯇꯥꯡꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯛꯇꯪ ꯑꯩꯁꯨ ꯊꯝꯖꯒꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯅ ꯌꯧꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯌꯦꯜꯍꯧꯃꯤ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣ ꯑꯃꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯔꯣꯏ ꯍꯥꯏꯔꯤꯕ ꯂꯩꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐ꯭ꯂꯥꯋꯔꯅꯤ ꯁ꯭ꯇꯦꯠ ꯑꯩꯈꯣꯏ ꯂꯩꯅꯤꯅ ꯁꯛꯈꯪꯅꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯖ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯔꯣꯏ ꯂꯤꯂꯤꯁꯦ ꯌꯥꯝꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯑꯃꯅ ꯁꯤꯟꯕ ꯑꯗꯨꯒ ꯃꯐꯝꯅ ꯇꯥꯡꯈꯨꯜꯒꯤ ꯑꯦꯔꯤꯌꯥ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯥꯟꯁꯄꯣꯔꯠꯇ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯊꯥꯕꯁꯦ ꯊꯥꯕ ꯌꯥꯔꯣꯏ ꯊꯥꯔꯒꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯩꯁꯤꯗ ꯑꯩ ꯋꯥꯈꯜꯂꯣꯟꯁꯦ ꯍꯣꯏ ꯃꯤꯗꯤꯌꯥꯁꯤꯡꯅꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯌꯥꯝ ꯍꯥꯏꯍꯟꯅꯤꯡꯕ ꯑꯃꯅ ꯍꯪꯍꯟꯅꯤꯡꯕ ꯋꯥꯈꯜ ꯑꯃꯅ ꯁꯤꯔꯣꯏ ꯂꯤꯂꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯁꯤꯔꯣꯏ ꯂꯤꯂꯤꯗꯒꯤ ꯍꯦꯟꯅ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯗꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯗꯨꯗ ꯆꯠꯂꯤꯕ ꯃꯤꯗꯤꯌꯥꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯝꯅ ꯍꯣꯏ ꯌꯥꯝꯅ ꯐꯩ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯃꯤꯗꯤꯌꯥ ꯑꯗꯨ ꯑꯗꯥꯒꯤ ꯋꯥ ꯂꯣꯏ ꯇꯣꯛꯈ꯭ꯔꯒ ꯕꯁꯇꯣ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯦ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯦ ꯃꯨꯠꯊꯠꯂꯒ ꯆꯠꯀꯦ ꯇꯧꯕ ꯑꯃ ꯊꯦꯡꯅꯩꯌꯦꯕ ꯃꯁꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕꯅꯤꯅ ꯑꯩ ꯋꯥꯈꯜꯗ ꯊꯝꯖꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯊꯥꯛꯇ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯅꯥꯒꯥꯂꯦꯟ ꯅꯠꯇ꯭ꯔꯒ ꯕꯔꯃꯥꯗ ꯅꯠꯇ꯭ꯔꯒ ꯃꯤꯖꯣꯔꯥꯝꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯄꯥꯡꯊꯣꯛꯄ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯁ꯭ꯇꯦꯠ ꯑꯃꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯀꯩꯅꯣꯅꯦꯕ ꯃꯗꯨꯗ ꯆꯠꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯋꯥꯠꯑꯦꯚꯔ ꯆꯠꯂꯦ ꯀꯩꯅꯣ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯂꯥꯟ ꯂꯧꯕꯤꯒꯅꯨ ꯑꯩ ꯋꯥꯈꯜꯂꯣꯟꯗ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯦꯖꯦꯟ ꯑꯣꯏꯔꯒ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯕꯁ ꯃꯗꯨꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯅ ꯊꯥꯔꯤꯕ ꯄꯣꯠꯇꯣ ꯃꯨꯠꯊꯠꯂꯒ ꯆꯠꯄꯗꯤ ꯌꯥꯅꯤ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯃꯨꯠꯊꯠꯂꯣ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯁꯔꯨꯛ ꯌꯥꯎ ꯍꯥꯏꯕꯅꯦꯕ ꯑꯩꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯈꯣꯠꯂꯦꯅ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯋꯥꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯃꯥ ꯍꯥꯠꯂꯣ ꯑꯩꯒꯤ ꯏꯃꯥꯁꯦ ꯍꯥꯠꯇꯣꯛꯑꯒ ꯊꯪꯅꯕ ꯏꯃꯥꯗꯨꯗ ꯏꯃꯥ ꯀꯧꯔꯨꯆꯣ ꯍꯥꯏꯕꯗꯤ ꯑꯩ ꯄꯨꯟꯁꯤꯗ ꯑꯩ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯩ ꯌꯥꯎꯗꯁꯨ ꯌꯥꯏꯑꯕ ꯏꯃꯥ ꯊꯪꯅꯕ ꯏꯃꯥꯗꯨꯗꯩ ꯀꯧꯗꯕꯁꯨ ꯌꯥꯏꯑꯕ ꯃꯅꯤꯄꯨꯔ ꯃꯨꯠꯊꯠꯍꯜꯂꯒ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯁꯤꯔꯣꯏ ꯂꯤꯂꯤ ꯌꯥꯎꯗꯁꯨ ꯌꯥꯏꯑꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯈꯣꯠꯂꯤꯕ ꯆꯩꯕ ꯋꯥꯁꯨ ꯅꯠꯇꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯄꯣꯠꯇꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯑꯩ ꯉꯥꯉꯣꯝ ꯑꯣꯏꯔꯤꯕ ꯉꯥꯉꯣꯝꯁꯦ ꯉꯥꯉꯣꯝ ꯁꯥꯒꯩ ꯑꯩꯁꯦ ꯉꯥꯉꯣꯝꯁꯦ ꯃꯨꯠꯊꯠꯂꯒ ꯑꯩꯁꯦ ꯑꯇꯣꯞꯄ ꯑꯃ ꯍꯥꯞꯄꯣ ꯍꯥꯏꯔꯒ ꯑꯩꯁꯦ ꯅꯪ ꯄꯩꯁꯥ ꯄꯥꯏꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩ ꯍꯦꯛꯇ ꯍꯥꯞꯀꯗꯕ ꯅꯠꯇꯦ ꯅꯝꯕꯔ 1 ꯑꯩꯒꯤ ꯏꯖꯥꯇꯤ ꯀꯟꯕ ꯑꯩꯒꯤ ꯏꯔꯝꯗꯝ ꯀꯟꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯈꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯉꯁꯤ ꯈꯠꯅꯔꯤꯁꯤꯕꯣ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯊꯥꯔꯤꯕ ꯕꯁꯇꯣ ꯃꯨꯠꯊꯠꯇꯣꯏꯅꯣ ꯀꯩꯗꯧ ꯃꯨꯠꯊꯠꯇꯣꯏꯅꯣ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯃꯗꯨꯅꯤ ꯃꯗꯨꯗ ꯒꯥꯔꯗ ꯇꯧꯔꯤꯕ ꯑꯣꯏꯔꯣ ꯃꯗꯨꯗ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯃꯤ ꯑꯣꯏꯔꯣ ꯋꯥꯠꯑꯦꯚꯔ ꯑꯃ ꯑꯣꯏꯔꯁꯅꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯅꯣꯏꯅ ꯑꯩ ꯍꯥꯠꯀꯦꯔꯥ ꯐꯨꯒꯦꯔꯥ ꯆꯩꯒꯦꯔꯥ ꯇꯧꯅꯤꯡꯕ ꯇꯧ ꯑꯩꯒꯤ ꯑꯣꯏꯅ ꯑꯩ ꯀꯩꯝꯇ ꯑꯣꯏꯕꯗꯤ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯔꯤꯂꯤꯖꯟ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯩꯒꯤ ꯏꯔꯝꯗꯝ ꯂꯩꯕꯥꯛꯀꯤ ꯋꯥꯔꯤ ꯉꯥꯡꯉꯒꯗꯤ ꯏꯃꯨꯡꯒꯤ ꯍꯥꯏꯔꯛꯑꯒꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ
ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯅꯨꯄꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯃꯌꯥꯝ ꯑꯗꯣ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯂꯥꯛꯑꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯊꯥꯔꯤꯕ ꯃꯨꯠꯊꯠꯂꯒ ꯁꯤꯔꯣꯏ ꯂꯤꯂꯤ ꯌꯥꯎꯕ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯔꯒꯗꯤ ꯃꯗꯨꯅ ꯂꯨꯕ꯭ꯔꯥ ꯃꯅꯤꯄꯨꯔꯅ ꯂꯨꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯩꯅ ꯍꯪꯗꯣꯏꯁꯤꯅ ꯃꯅꯤꯄꯨꯔ ꯀꯟꯗꯣꯏꯔꯥ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯒ ꯁꯤꯔꯣꯏ ꯂꯤꯂꯤ ꯀꯟꯗꯣꯏꯔꯥ ꯃꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯇꯁꯦꯡꯅ ꯒꯣꯚꯔꯟꯃꯦꯟ ꯂꯩꯔꯝꯃꯒꯗꯤ ꯒꯣꯚꯔꯟꯃꯦꯟꯗ ꯑꯩꯈꯣꯏ ꯆꯩꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯒꯣꯚꯔꯟꯃꯦꯟ ꯂꯩꯇꯦ ꯑꯩꯈꯣꯏ ꯀꯅꯥꯗ ꯆꯩꯔꯨꯗꯣꯏꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯟꯗꯤ ꯌꯥꯝ ꯆꯩꯔꯝꯗꯥꯏꯅꯦ ꯃꯌꯥꯝ ꯍꯧ ꯍꯧ ꯇꯧꯗ꯭ꯔꯥ ꯑꯃ ꯆꯩꯔꯝꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯗ ꯆꯩꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯩ ꯌꯥꯝ ꯊꯤꯅ ꯀꯟꯗꯦꯝ ꯇꯧꯏ ꯌꯥꯅꯤꯡꯗꯦ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣर्ट ꯃꯨꯠꯊꯠꯂꯒ ꯁꯤꯔꯣꯏ ꯂꯤꯂꯤ ꯌꯥꯎꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯑꯩ ꯀꯩꯁꯨ ꯑꯣꯏꯇꯦ ꯑꯩꯒꯤ ꯕꯠ ꯑꯩ ꯃꯅꯤꯄꯨꯔ ꯄꯤꯄꯜꯅꯤ ꯑꯩ ꯃꯩꯇꯩꯅꯤ ꯃꯅꯤꯄꯨꯔ ꯌꯦꯜꯍꯧꯃꯤ ꯑꯃ ꯑꯣꯏꯅ ꯃꯗꯨꯃꯗꯤ ꯑꯩ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯃꯌꯥꯝ ꯌꯥꯅꯤꯡꯉꯝꯕꯗꯤ ꯌꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯑꯦꯟ ꯁꯦꯀꯦꯟꯂꯤ ꯑꯅꯤꯁꯨꯕꯗ ꯃꯁꯤꯁꯤꯅ ꯑꯩ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯂꯩꯇꯦ ꯑꯩꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯁꯦ ꯃꯁꯤꯗ ꯎꯁꯤꯠꯇꯕ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯑꯅꯤꯁꯨꯕꯗ ꯔꯤꯂꯤꯖꯟꯗ ꯎꯁꯤꯜꯂꯛꯇꯕꯁꯨ ꯌꯥꯔꯣꯏ ꯔꯤꯂꯤꯖꯟꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯕ ꯉꯝꯒꯅꯤ ꯑꯩ ꯔꯤꯂꯤꯖꯟꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩ ꯃꯤꯃꯥꯡ ꯊꯣꯛꯂꯛꯄ ꯉꯝꯕꯅꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯀꯅꯥꯒꯨꯝꯕ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯔꯤꯂꯤꯖꯟꯗ ꯌꯥꯝꯅ ꯎꯁꯤꯠꯊꯣꯏꯗꯕ ꯉꯥꯡꯕꯗꯨꯗꯤ ꯉꯥꯡꯕꯤꯒꯅꯨ ꯀꯅꯥꯅꯣ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯑꯗꯨ ꯈꯪꯗꯦ ꯃꯌꯥꯝꯁꯤ ꯋꯥ ꯌꯥꯝ ꯂꯥꯎꯅꯩ ꯀꯩꯗꯣ ꯑꯗꯨ ꯑꯗꯥꯅ ꯑꯗꯨꯒ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯁꯤꯡꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯑꯗꯨ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯄ꯭ꯂꯤꯖ ꯑꯗꯨꯗꯪꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯑꯩ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯂꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯗꯃꯛꯇꯁꯨ ꯑꯩꯁꯨ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯂꯩꯇꯦ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯁꯅꯥꯃꯍꯤꯁꯦ ꯍꯥꯏꯗꯦ ꯅꯌꯨꯝꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯣ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯆꯠꯊꯟꯈ꯭ꯔꯣ ꯑꯗꯨꯒ ꯅꯪꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯤꯒꯦ ꯍꯥꯏꯔꯒꯁꯨꯅꯦ ꯆꯠꯊꯟꯒꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯑꯅꯤꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯋꯦ ꯑꯩꯉꯣꯟꯗ ꯈꯪꯗꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯄꯤ ꯑꯥꯔ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ ꯍꯧꯖꯤꯛ ꯄꯤ ꯑꯥꯔꯒꯤ ꯃꯇꯦꯡꯅ ꯍꯥꯏꯇꯥꯔꯦ ꯄꯤ ꯑꯥꯔꯒꯤ ꯃꯇꯦꯡꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣर्ट ꯊꯥꯕꯗꯣ ꯊꯥꯗꯕꯤꯗ ꯁꯤꯔꯣꯏ ꯂꯤꯂꯤ ꯌꯥꯎꯕ ꯆꯠꯄ ꯌꯥꯕꯒꯤ ꯄꯥꯔꯃꯤꯁꯟ ꯄꯤꯈꯠꯂꯛꯏꯅꯦꯕ ꯀꯅꯥꯅ ꯄꯤꯔꯤꯅꯣ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣ ꯂꯣꯏ ꯎꯅꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯤꯗꯤꯌꯥ ꯃꯌꯥꯝꯅ ꯊꯥꯗꯣꯔꯛꯑꯦ ꯑꯗꯨꯁꯨ ꯃꯨꯠꯊꯠꯂꯤꯅꯤ ꯃꯨꯠꯊꯠꯂꯒ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤꯁꯦ ꯁꯣꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯦ ꯋꯥꯈꯜ ꯑꯝꯇ ꯃꯥꯟꯅꯗꯕꯁꯤꯅꯅꯦ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯉꯁꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯈꯟꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯦ ꯈꯜꯂꯛꯄꯗꯩ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯨꯠꯊꯠꯂꯒ ꯆꯠꯀꯦ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯄ꯭ꯂꯤꯖ ꯆꯠꯄꯤꯒꯅꯣ ꯃꯅꯤꯄꯨꯔ ꯃꯨꯠꯊꯠꯂꯒ ꯆꯠꯀꯗꯕ ꯑꯣꯏꯔꯒꯗꯤ ꯆꯠꯈ꯭ꯔꯣ ꯌꯥꯝ ꯇꯣꯟꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯑꯗꯨꯛ ꯏꯖꯠ ꯂꯩꯇꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯏꯔꯝꯗꯝꯕꯨ ꯌꯣꯟꯊꯣꯛꯑꯒ ꯑꯩ ꯉꯥꯛꯇꯪꯒꯤ ꯀꯩꯅꯣ ꯇꯧꯒꯅꯤ ꯑꯩꯒꯤ ꯁꯤꯔꯣꯏ ꯂꯤꯂꯤꯁꯦ ꯌꯣꯛꯈꯠꯀꯅꯤꯅ ꯆꯠꯄ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯊꯤ ꯂꯥꯜꯂꯤ इरम हान कंसी सिरोली अनी सुबह कंसी संगाई अनी सुबह कंसी मणिपुर हान कंसी कंगलेपाक हान कंसी अतई महा तारकपदी अखोइगिने मथंग मथंग तौसी मणिपुर मुथलगा मणिपुर लौथोगा सिरोली सरुक यानी हाइबसिदिने प्लीज इचिन नाउसिंग मसी मतंगदी लौथोकपियो लामना थंबियो अदो अइना थाजै मदुदा चटखिबा इचिन नाउसिंग सोयदना चटलमोय मणिपुर नुसिबनिना अइ थाजै सुमाइना अदुबु सोशल मीडिया दा म्याम उरबनिना अइजु उरबनिना अइजु अदुई पोतो अइ थमजरकपनि अइ वखललोन मसिदा खंगदे थमोइदे याम चाकपदि ओइरे इरमदमदा बौता अइगी नंगंदा मणिपुर चावना थेले
ai chappi yaroi toira ba kari maram gi ai nangan da Manipur thari je kai gino kari maram gi ai nangan da India thari kai gino because ai ja Manipur machani khangda bani kari maram gi India thari no ai na top country sa pamatam da ai ja India machani khangda bani masigi matang da hena miyam ne hena khangani amko so hijari akhoi na sport akhoi gi department gi makhada akhoi da sappi ja manangan da Manipur tharaga ne chali se kai gino iram da Manipur se sakta amine ba ma ji kanano karino khangna bagi da makta adu sida Manipur muthal laga Siroi Lili festival Saruk Yaba kaina hanbiro ichin raw sing thona phiraga ne akhoi yaw da su yai na haiba ngambiu taseng na yam thina chak pa do oire hanjan jan ai haijari imalai bak sina mang thasi aduga ani subandana ani subai thabak tokse masi tangdi thawai nuaite hanbiro ichinau chanbiduna request tawjari chanbiduna iputo pakhangba lain thau sanam hi da pan lagai haijari Manipur State Transport muthal laga Siroi Lili Festival Saruk Yaga da boragadi hanbiro maduna adomna hingmada henna chama mai pak panen lawjage ai goina mu haijage ai goi personal oina atoppa sanaro ekhoi se Manipur iram dam Kangleipak se am nusi je sana ba poba matam dana Manipur gi teliam handai ko haiba sa thamoi da ai pore haiba dona taba Manipur gi teliam je handai hana kap nei ba taseng na nei na haijai si ko yam ai gi toksana banate aseng mane sanaro ekhoi na ne kya nusi gi haiba se ekhoi na nusi ri simaina suna miam nu nusi rangane ba please Manipur State Transport thari ba poto muthat pigano ai request tawjari ai la solution jara ke Hujik koina lejari bang pharmacy yangang pokpi dagina gwalta bibo koi yawadam pham aduni adubu Siroi gi sangadam pham sing asi koi sida leiriba outpost leiriba mahadijiment sing asina koi Manipur State Transport thaba gari asi tangba yaroi haina jupau thingdana leiri paumi sing asi koi pung tama thon makhai governor ki program ma changa da bani dubo changa da bani du huju changba yaro ai na si thing ga lai khre du paumi sing na ji huju khoi Manipur State Transport thaba gari si tung laroi hai bedagi khoi ji paumi sing khong na han na khre han mew na khre khoi mafam stegi lansen mangam dana khoi gi leiriba central forcing asina changba yaro hai bedagi huju bo Sangdana lay Siroi Lili festival ki dama governor program yaw batang sangba paumi singni huji thingli base ada laiba central forcing asina koi central forcing asina ne huji thingli base Manipur State Transport thaba na poster changba yaroi amadi Manipur number thaba gari changba yaroi haibani huji moina thingi ba policy ado paumi sing asi koi paulo jang mada koi Manipur State Transport ba gari si tongjar roi haibada gi koi khongna handong na khre karamba Manipur department gi lenga tourism department gi makai dagi di koi gi yam kanna section thorong lo khatuna koi gi ukhul bau koi road chamdana koi plan yala thamgrone dubu pharmacy yausalak pada haido ki wadu ga koi lambi sangjalak pa yamna khetnaba mongda koi thengnajabani koi paumi sing khongna handongna khre koi jilai se yangang pokpi outpost nya le se duga koi somda le sina Siroi ukhul taga doba mafam aduni adubu gwaltabi yausalak pa mapa asida koi
mahari jimen outpost labor sing asina khoi Manipur state transport thaba gari changba yaroi napsalu haida napsalu matung fawda hujipau koi changba yaroi haidina yam kanna thingna laire maramuduna koi pawi sing asisu koi gari Manipur state transport thaba gari asi tongma ngamroi haibadagi koi khongna yam chana gre haibtare imphal lomtamna loina handongna khre gari sing ado koi ayamba saiti koi yam kan safety magdi hoidre pawi phaw koi chang ya selakdre adana pawi sing loina thongna khre yam koina pawi phaw chang free and fair hoidre pham sida civilian chang mudi yamna safety oi jadre haibiduni haje ningni base Dubu Manipur lengak sedel lengak makai degi yang kan security section tawang tarap pi dana koi praja sing si civilian sing si koi festival si chang ya na bagi namakta yang kan na koi thok khaba su huju phawa koi jam mafam de chaluraga di adu gi tayon na bada koi je pawi phawa phom kun check taw ga loina na Manipur state transport thaba gari chang ya ro hai degi je koi pawi sing hale gari ada walta bi post mapa sidani koi huji pallaga lairi je oye sangai opening ni sapne boko ado koi komi myang gi oina dia pya na bas ma ya pro sapne do bas madak da Manipur state transport tha bodo mahare je men na bo da bi thatlaga Manipur tharaga chatta yaroi number plate pole muthale aduga ngasi do magic to nga cha kano bus to nga chapai nuai chapne do khoi pawmi me ame to magic to nga le pawmi me magic to nga le khun chalaga khong ju kilometer ma kai chapa me khoi chatre isa iram da Manipur thar cha pa ya di kai do khoi ja kano ga Dubai ga thar cha kadra ba bus da khoi bo ya bera ne sidamu kana na la lori ai ni